May 3 lamdam asida kanglupki oiba irang ama hek mayoknarakiba matungdagi Imphaldagi Silchardagi Imphal amadi Imphal Guwahati Imphal na chingba nakraba state sing asi yauna Manipurgi wangmada leiba tongan-tonganba state singda chatnanaba hotnabada flight ticket ki mamal aduki matik wangkibana lamdam asigi miyoi kaya maru oina mahai tamba chatpa amadi tongan-tonganba exam thanaba mapal lamda chatkadaba mahairoi singda awaba kaya mayokna halle hairi Tha taruk hena awaba mayok naraklaba sida Assam University Manipur Student Union gi President su oiriba PhD Research Scholar Khandrakpam Krishna Mohana IT News ka Assam University Silchar unaba amada mahakna hai makhagi lambi singda blockade tawkiba amadi chatpa yadabana maram oiraga mathakta chattaba yadaba amadi handak tha ama ani asigi manungda flight ticket ki mamal su angakpa phangna tangkhat kibana maramna Assam University Silchar amadi Guwahati da mahai tamba lakpa mahairoi kaya lakpa ngamdaba amadi mayumda hanbasu ngamdabagi awaba kaya mayoknari haiki Silchar dagi Imphal dagi Silchar amadi Guwahati faubagi flight ticket ki mamal asi lupa 10,000 helakpa masita sunatana chayol amagi mamangdagi ticket kaknaba honabadasu seat fangdabagi awaba kaya mayoknari hairaduna Manipur lengak amadi mari leinaba singna mityang changbiduna makhagi lambida chathok chasin yadringai manung asidi hanagi loramba mamal aduda adumak lohanbiyu haiki Assam University Silchar da PhD entrance test yaunaba lakiba Manipur dagi mahairoi Ketrimayum Premdasna IT News da hai yumda hangadaba tanja asida flight ticket ki mamal asi yamna tangkhat kiba maramna khudongchadaba mayam ama mayokna halle maram asina Manipur lengak amadi mari leinaba singna mahairoi singi yengbiraga flight ki mamal asi hanthahanbiyu special concession pibiduna mahairoi singda thengnariba awaba sing asi kokhanbiyu haiki haukiba me thadigi ngasi bawba chathariba Manipurgi irang rayot asiga mari lenana mahairoi satra kaya mapanda chatpa ngamdaba by route blockade tawkibagi maramna laik tambagi damakta Assam University Silchar da tambala komadi Guwahati da tambala ko mahairoi singi chato chasing se abagi flight da oi amna Silchar Imphal to Silchar flight asi andak tha asigi manungda khakang angatkiba Barasi adugi maramna mahiroi kaya maim da chatpa amadi laik tambagi damakta tholokpa ngamdaba lupa 10,000 gi mathakta oigiba lupa 1,100 dina 1,100 da hana oiramdu hauji lupa 10,000 gi mathakta oibadigi satra lairaba kaya ama leibagi maramna masi chatpa ngamdana kaya am problem oire asigumlo problem asi honorable Pabung CM Birena masi se akoi miyeng changhaningi amadi mahiroi singi special akoina blockade origi manung asida makoigi chatpa yabagi maximum akoigi lawda yadaba paisa flight bhara adu lahun bagi khudong chabado pibiu haiduna koi haijari loinana karigumba koigi flight asi ama khaktang thabagi maramna full loiba taragasu mathau taragadi mahiroi singse like tambai damakta makhada blockade oirabanina mado flight nomada anirak thabiu Silchar to Imphal Guwahati to Imphal adu oiba taragadi flight bhara su kara hongbagi khudong chab phangani amadi mahiroi sing adu yam laina koi lagle su tamba matamda koi khudong chab ai Assam University da PhD entrance test ki damba ai yawba laktabani adubu yumda hannabagi tanja asida koi flight si yam takhat kibana maram oiraga koi satra singda inconvenience mayam thole flight si koi lising amaga samchani sai jale ambasidagi koi lising 10,000 gi mathakta leigi bijana satra singda chatok chasingi problem asaki mati ore maram aduna honorable sel sarna honorable people CM sar en balancing na akoi gi satra singi yengbiraga hojik chatpa yadringai gi timing asida koi flight ki bara si handanbiu amadi Satra singi damakta special concession pibiraga satra singi ge awaba je kon biwa jana ai satra moina appeal tawjani